Kwakathen konjeng awang lekai dege akojum Nongamba allies enging Meehat kamai rena Kangwi police na local kiba case amagi matungina Meehat adu Chennaba ni hana fight kraba and ancient IM gi deputy Kolonsor ni haina su masana masabu saktak seba Moses Golmei ngasi judicial magistrate first class Kangwi court puthokre loyelo na court na mahakpu Numit 35 ni oiba judicial custody remand pikre haidi ngasi Moses Golmei bu Kangwi police ki JMIC da puthokpu matamda misi adu gi mayok sem kiba JAC amasung Kangwi pigi tongan ba CSO singna Meehat adu mai leina faraba Moses Golmei yaung na channel mioi sing matik saba dandi pigi dabni haiba akan mo kholau sing laukhi miyam adu control tongna ba hona bada Kangwi police kang na su akan ba chasin thorang sing laukhat khi ningsing bayai tha si tarama thoida lekhidaba koijam Nongamba allies enging mahak nungsi mai leina bani haiba Kwakathen thoktom lekai digi tie Sonia kawa mioi amagloena satkhibane adu mathangi numit tang 12 da Kangwi police station gi manung chanba police station dagi kilometer ohmlom chataga leiba changobung village dagi yama tamthi mo ong da Meehat thina asi baksang oina phangmangam khibane thodok adu mai leina Kangwi police na khol khiba tijin humjin ba amasung case adu mai leina chathara khiba investigation da tha asigi taraga manga da Chennaba district police ki mateng loena Kangwi police ki apun ba kangbuna Chennaba mafam amadigi masana masabu innocent IM gi deputy Kolonsor ni haina haijaba Moses Golmei phat pangam khibane madui matungda tha asigi tara tareta mahak chatmi khiba tie Sonia su Kangwi police na phat pangam khibane loyena Meehat adu mai leina phat thamliba tie Sonia hayeng JMC kangkok pida puthok lagani haina su paw osina makha tari